Hi Mayam, Meitei Creator gi channel da Mayambu thoram na okchari. Ngashigi explain tawradoriba film asi John Carter koba film amagi barini. Film asi horakpada uba phangi. Prithivigi waraba lanmi ama, lan ngamho dabagi lanmi adu leipak thadaktuna atopa leibak amada chatkhirami. Aduga mafam aduda yoraga, mahakpu mafam dugi meyoi singna, mahakpu lai amagum khanba haurakhai. Ashigi warisi John Carter gi mathuna leiba meyoyamagi warini. Film asi Amerika dagi hoi, John Carter haibadi ahal oiraba lanmi amani, mahaki hokraba punsibu, kauthok laga sana thiduna koicha chatli. Numit asi mahakter ijonagi leipa kamada yoraki, aduga mafamaduda mahakna ariba khubham, haibadi guha ama thengnarami. Adugu khubham adugi maru mamada lottuna lerami, matamaduda tharan koba alien ama lakami, Carter na khudong thibadagi alien aduna uthokhare, mahakpu hatpa matamda, mahaki manakta ngalaba medallion ama tai, aduga John na maduda khutna sokpa mahak mafamadudagi mangkhirami, aduga Mars lebakta ta fodoklami. Mafam du Mars, amadi barsom haina sukhangnarami. Mafam adu angangba machugi leibakni, angangba leipak aduda gravity yamna nemmi, maram asina John Carter na peraduna chongbang amlami. Mafam aduda mahak ahingba alien mehol koba amada thengnei, mingna tharks koi, makhoigi makhut mari palli, aduga makhoigi luching bagi mingna tars tarkas koi. John Carter na mahaki pangal na alien singasigi makok chingi, makhoina khali mahaksi laigi macha amatarane. Mashigi marokta mahakna Mars ki phajabi amadi Luising lebi Rajkumari amaga unarami, mingna Deja thoris koi, Deja heriba Rajkumari si yamna Luising lebi scientist amasu oirami, mahak mashak Rajkumari amasuni, mahaki luhongnaba phataba palingakpa amaga, mingna sap than koi, nupaduga luhongnaba thorang shillami, maram di Mars ki sahar ani asi, helium amadi zodanga lebak ani asi, yamna nunshinaramde, maram aduna matam pumna lan thengnarami. Adubu Deja na luhongba asibu yaningamde, aduna maram oiduna chenkhirami, Rajkumari aduna pamjabadi John Carter ni. Hojik mafam asiba achumba aonba adu lakani, Mars ki meoi singna tauriba lan adu, sengna herabada achumbada khanglabasu, makhoigi makhutta leramde, mashi pumna makpu control tauribasi, Thorns ni, maram asina Thorns power yamna lerami, aduga mahak asi leipaki meoi oiramani. Meoi asina atopa lebak singda chattuna rajniti manipulate tawi, lebak kaya khudum chanduna pallami, adubo achumba thabak taude, makhoina manghanba thabak tawi, aduga praja singna pamnaramde. John Carter na mahaki punsigi anoba panthung ama phangi, Mars pu engna chikna praja singi dama khotnarami. Mahak na Thark Singapore na lanmi ama semi, aduga makhoigi thajanaba hotnarami, aduga di achoba lan ama hoi, zodangagi mayokta. Lan phamgi sin adu yamna angakba phangi, akanba lanjao amagum, Carter na khudsana lan phampumba, mathonagaloina lan thengnarami, aduga aroibada sap thanbu hatli, Deja thorispu kanbiraga puduna lakami, aduga makhoi ani luhonglami. Adubu makhoi punsigi harabasi yamna kuina lekhide. Thorns na amukhana meoi kharaga punduna thorangama shillami, makhoina Carter ko nam thaktuna prithibida thaki, mahaki manakta hojik medallion adulete, aduga halak nabagi lambisu leite. Prithibida John na chahi tara phoba Thorns ki asing babaribu thigali, aduga aroibada thorang ama semi, mahak sikhri haina pau thoklami, aduga mahaki ipa machin Edgar Burroughs diary gi khuthangda khudam pibire. Aroibada John na medallion adu khui, aduga Mars ta halaki, mahaki Deja gi manakta. John Carter asi meoi amagi warini, madugi meoi adubu mahaki leibak na thingjingkhiba, adubu mahak na anoba leibak amada mahaki mafam semjare, lanmi ama, nushiba ama, aduga kanbiba ama, asini John Carter 2012 film gi wari pumba sengdok pasi, nushibiu video asibu pamlabadi like amamdi thamkho. Amasung asigumba sci-fi amadi adventure film gi wari singi damak channel asibu subscribe toba kaubiganu, amukhana unaksi mathangi video da, amukhana mayabu thaga chabagaloina khurumjari.